ꯑꯩꯈꯣꯏꯒꯤ ꯑꯔꯊ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ 71% ꯑꯁꯤꯅ ꯏꯁꯤꯡꯒꯤ ꯁꯔꯨꯛꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 29% ꯑꯁꯤꯅ ꯂꯦꯟꯗ ꯀꯪꯐꯥꯟꯒꯤ ꯁꯔꯨꯛꯅꯤ꯫ ꯐꯦꯛ ꯑꯁꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯔꯊ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯣꯁꯤꯟꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟ, ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ, ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟ ꯑꯃꯗꯤ ꯑꯥꯔꯛꯇꯤꯛ ꯑꯣꯁꯤꯟ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯊ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯁꯤꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯍꯥꯏꯔꯤꯕ ꯑꯣꯁꯤꯟ ꯑꯁꯤ ꯀꯌꯥꯃꯨꯛ ꯆꯥꯎꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯣꯁꯤꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯅꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯗꯨꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯃꯤꯟꯅꯍꯧꯁꯤ꯫ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯍꯥꯏꯔꯤꯕ ꯑꯣꯁꯤꯟ ꯑꯁꯤ ꯀꯌꯥꯃꯨꯛ ꯆꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯦꯔꯨ ꯑꯃꯗꯤ ꯆꯤꯂꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯑꯆꯧꯕ ꯍꯣꯜ ꯑꯃ ꯍꯨꯠꯂꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯐꯥꯎꯗꯣꯔꯛꯀꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯑꯦꯟꯇꯤꯄꯣꯗ ꯑꯁꯤ ꯚꯤꯌꯦꯠꯅꯥꯝ ꯑꯃꯗꯤ ꯇꯥꯏꯋꯥꯟ ꯑꯅꯤꯒꯤ ꯃꯌꯥꯗ ꯂꯩꯕ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯁꯔꯨꯛ ꯑꯃꯗ ꯐꯥꯎꯗꯣꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯟꯇꯤꯄꯣꯗ ꯍꯥꯏꯕꯗꯤ ꯑꯔꯊ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯑꯃꯒꯤ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗ ꯑꯗꯨꯕꯨ ꯑꯦꯟꯇꯤꯄꯣꯗ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯑꯁꯤꯅ ꯆꯥꯎꯕꯒꯤ ꯆꯥꯡ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯦꯟꯇꯤꯄꯣꯗꯁ ꯀꯌꯥ ꯑꯃ ꯂꯩꯖꯩ꯫ ꯑꯔꯊ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯐꯨꯜ ꯁꯔꯀꯝꯐꯔꯦꯟꯁ ꯑꯁꯤ 40,000 ꯀꯤꯂꯣꯃꯤꯇꯔꯅꯤ, ꯍꯥꯏꯕꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯄꯥꯏꯔꯛꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯐꯨꯜ ꯎꯡꯂꯨꯔꯕ ꯃꯇꯨꯡ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯒꯤ ꯗꯤꯁꯇꯦꯟꯁ ꯑꯁꯤ 40,000 ꯀꯤꯂꯣꯃꯤꯇꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯑꯦꯔꯤꯌꯥ ꯈꯔꯗ ꯑꯣꯁꯤꯟ ꯑꯁꯤꯒꯤ ꯄꯥꯛ ꯆꯥꯎꯕ ꯗꯤꯁꯇꯦꯟꯁ ꯑꯁꯤ ꯑꯔꯊꯀꯤ ꯁꯔꯀꯝꯐꯔꯦꯟꯁ ꯑꯁꯤꯒꯤ 50% ꯑꯣꯏꯕ ꯖꯒꯥ ꯌꯥꯎꯏ꯫ ꯍꯥꯏꯕꯗꯤ ꯏꯟꯗꯣꯅꯦꯁꯤꯌꯥ ꯑꯃꯗꯤ ꯀꯂꯝꯕꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯄꯥꯛ ꯆꯥꯎꯕꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤ ꯆꯥꯎꯔꯥꯛꯅ 20,000 ꯀꯤꯂꯣꯃꯤꯇꯔꯅꯤ꯫ ꯃꯐꯝ ꯑꯁꯤꯅ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛ ꯆꯥꯎꯕ ꯃꯐꯝ ꯑꯃꯅꯤ꯫ ꯏꯟꯗꯣꯅꯦꯁꯤꯌꯥ ꯑꯃꯗꯤ ꯀꯂꯝꯕꯤꯌా ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯃꯨꯟ, ꯊꯥ ꯑꯁꯤꯕꯨ ꯍꯥꯞꯆꯤꯟꯕ ꯆꯟꯒꯅꯤ, ꯃꯗꯨꯁꯨ ꯑꯃꯈꯛꯇ ꯅꯠꯇꯅ ꯄꯨꯟꯅ ꯊꯥ 5 ꯃꯐꯝ ꯑꯁꯤꯗ ꯍꯥꯞꯆꯤꯟꯕ ꯆꯟꯒꯅꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯑꯦꯔꯤꯌా ꯈꯔꯗꯤ ꯂꯦꯝꯂꯒ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯄꯥꯛ ꯆꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯎꯕ ꯐꯪꯂꯣꯏ꯫ ꯃꯁꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯑꯁꯤ ꯑꯔꯊꯀꯤ ꯍꯣꯔꯥꯏꯖꯣꯟ ꯑꯁꯤꯕꯨꯅꯤ, ꯑꯗꯨꯒ ꯑꯔꯊꯀꯤ ꯍꯣꯔꯥꯏꯖꯣꯟ ꯑꯁꯤ ꯀꯔꯚ ꯑꯣꯏꯕ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔꯁꯤꯡꯗ ꯂꯥꯞꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯒ ꯑꯇꯤꯌꯥꯒ ꯁꯝꯅꯕꯗꯧꯅ ꯎꯔꯤꯕ ꯑꯁꯤ꯫ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯐꯨꯠ 3 ꯋꯥꯡꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯁꯤꯗ ꯂꯦꯞꯂꯒ ꯁꯃꯨꯗ꯭ꯔꯗ ꯌꯦꯡꯕ ꯃꯇꯝꯗ ꯀꯤꯂꯣꯃꯤꯇꯔ 5ꯗꯒꯤ ꯍꯦꯟꯅ ꯂꯥꯞꯅ ꯎꯕ ꯐꯪꯂꯣꯏ꯫ ꯀꯤꯂꯣꯃꯤꯇꯔ 5 ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯎꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯀꯥꯈꯠꯂꯒ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯊꯛꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁꯠ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯄ ꯇꯥꯔꯒꯁꯨ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯁꯨꯞꯅꯇꯒꯤ 370 ꯀꯤꯂꯣꯃꯤꯇꯔꯒꯤ ꯑꯦꯔꯤꯌꯥ ꯈꯛꯇꯃꯛ ꯎꯕ ꯐꯪꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯊꯛꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁꯠ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯂꯕꯁꯨ ꯄꯦꯁꯤꯐꯤक ꯑꯣꯁꯤꯟꯒꯤ ꯇꯣꯇꯦꯜ ꯑꯦꯔꯤꯌꯥ ꯑꯁꯤꯗꯒꯤ ꯁꯨꯞꯅꯇꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯇꯦꯟꯕ ꯂꯥꯏꯟ ꯑꯁꯤ ꯈꯛꯇꯃꯛ ꯎꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯃꯔꯁꯤꯌꯦꯜ प्लेनदगी उब जगानी अदुगा अर्थ असिदगी चौराकना 400 किलोमीटर लापना स्पेस ता पाइदुना लेरिबा ISS इंटरनेशनल स्पेस स्टेशन असिदगी पैसिफिक ओशन असिबु यंगथरकपा तारगसु पैसिफिक ओशन असि अमुक्तदा पुन्ना उब फंगलोय अखोय मखाताना अमुक्का हेना ज्ञान तानबगीदमक्ता गूगल अर्थ असि सिजनदुना अमुक्तंग यंगमिनसि आइलैंड असि पैसिफिक ओशन दा लेबा बोरा बोरा आइलैंड हारगा खंगनबा फेमस आइलैंड अमनी हौजिक अखोयना उरिबा इमेज असि नॉर्मल ड्रोन अमदगी उब सक्तमनी मसिदगी जूम आउट तौथोकलगा 10 किलोमीटर की हाइट असिदगी उरिबा असिना कमर्शियल प्लेन दगी उबा एरियानी अदुगा सिदगी अमुक हेना 400 किलोमीटर जूम आउट तौथोकलगा उरिबा असिना स्पेस ता लेबा ISS इंटरनेशनल स्पेस स्टेशन असिदगी उबा सक्तमनी अदुबु हौजिक फावा अखोयना पैसिफिक ओशन असिबु अमुक्तदा पुन्ना उबा फंगद्री मसिदगी अखोयना गूगल अर्थ ना पीरिबा जूम आउट तौथोकलगा येंगबा याबगी लास्ट ऑप्शन अदु फावा जूम आउट तौरगा येंगलबसु पैसिफिक ओशन असिगी 95% खक्तमक अखोयना उबा फंगी पैसिफिक ओशन की पाक चाउबा एरिया असी 165 मिलियन स्क्वायर किलोमीटर की मथक्तनी अदुगा अखोयगी अर्थ असिदा लेरिबा कंफान लेन असिगी टोटल एरिया असिना 140 मिलियन स्क्वायर किलोमीटर नी मसिना ताकपदी अखोयगी अर्थ असिदा लेरिबा कंफान की सरुक पुंबा पैसिफिक ओशन असिदा लोइनमक हपचिनबा चनगनी हाइबनी मसि फावबदा एरिया खरा लेमहौगदौरी लेमहौरिबा एरिया असिदा इंडिया गुंबा कंट्री निपान की चांग हपचिनबा अमुक चनखिनी निंगसिंगबियु अखोयना हौजिक डिस्कस तौरिबा ओशन सुपनतगी पैसिफिक ओशन हारिबा ओशन असि खक्तमकनी अखोयगी अर्थ लेरिबा कंटिनेंट सिंग असि तोकलगा पृथ्वीगा युमथंगना लेरिबा प्लेनेट मार्स असिगा अमुक येंगसी प्लेनेट मार्स की एरिया असि 14.8 करोड़ स्क्वायर किलोमीटर नी मसिना ताकपदी प्लेनेट मार्स असि फावबा अखोयगी पैसिफिक
Ocean asida thadaba targadi planet Mars asi irai laina Pacific Ocean asida lupkhini haibani haujuk fawbda ikoina khanariba asi Pacific Ocean asigi subnadagi surface ki area asi khaktamakni Pacific Ocean asi aduki matik pak chawi adubu aduki matik pak chawringai mathak asida amukasu hainingai leitana lui ngasidagina sahi chonga gi mamangda Ferdinand Magellan koba European nupa ama khakna Pacific Ocean asibu lanthok tuna chatki aduga Ocean asibu mahangna Pacific Ocean haina su tholamni Pacific haibagi arthadi peaceful sea haibani olakpa sahi khudingi Pacific Ocean asi tapna tapna asumasum pichillaki masigi main region di underwater tectonic plate movement asinani aduga nakal amaromdana Pacific Ocean asina asumasum pichalakliba chang asida Atlantic Ocean asina tapna tapna chawthorakli prithivida thokliba achowa earthquake flood tsunami singasi ayambana Pacific Ocean gi bottom da leba tectonic plate asina maram oiduna thokalli prithivi gi khwaidagi yamna volcano tawbagi chang asi Pacific Ocean gi bottom asidana heli haidiba mayam asigi manungda khwaidagi chawba volcano asi Switzerland gi area da leba Havers Mount hariba asini masida sunatana Pacific Ocean asi island khwaidagi yamna leba ocean amakhaksuni Pacific Ocean asida punna island lising aniga chonga hen leidi adubu island sing asigi manungda island lising hena ngasi fawba miyoiba ikoina yoba ngamudri aduga hairiba island sing asi Google Map da thiba fawba da khara wana thoi video asidagi ikoina Pacific Ocean asi kayamuk pak chawrongani haibagi idea adudi khangba ngamle marup mayam ngasi video asibu nungai biba targadi video asibu like tawbiramu aduga video asibu adomadongi marup singda share tawduna makhoi busu idea asi khanganbiu ngasi video si matang asida loisilage mayam gidamakta anawba video ama amuk puduna laksage